अरुब पाउ पिजरी हौजिक थोकलिबा इरांग असे कांगलुप मशलगे इरांग नते लेंगाकता पेन दबल लेबदगे हौरकपा इरांगनि हाइना चीफ मिनिस्टर एन बिरेना फोंदोरकली टेरोरिज्म की चैथेंग असी सुलैरी हाइना एंटी टेरोरिज्म डे की थोरमदा कांग्रेस की लुचिंगबा हानगी एमपी टीएस मैनेना फोंदोखरे अमदी इंटरनेट फंगदबना मरम ओइरगा मपालम की कंपनी सिंगदा थबक तौरिबा सिंग थबक तोपगी फिबम द लैरिबा से येंगलगा इंटरनेट पीनबा अखनबा थौसिलमा सिनबियु हाइना लैंगा के पुनिंग सिंगसिलकली खुरमजरी टाइम्स ऑफ मणिपुर के प्राइम टाइम मणिपुर न्यूज में ताबीरी पुमना मकबू लक्ष्मी कोंखामना तराम नोकचरी हौजिक पाउ संदोना पिजरी लेंगाक असिना कनागुंबा फुरुप अमगी मायोक्ता थबक तौखिबा लेते तौगे हाइना सुखंदे हौजिक थोकलिबा इरांग असे कांगलुप मसेलगी इरांग नते लेंगाकता पेंदबा लेबदगी हौरकपा इरांगनि हाइना चीफ मिनिस्टर एन बिरेना फोंदोरकली वाफम असे ngasi स्टेट के थाकता पांगथोकपा एंटी टेरोरिज्म डे की थोरमदा चीफ मिनिस्टर एन बिरेना फोंदोखिबनी इंडिया की हानगी प्राइम मिनिस्टर राजीव गांधी लेखिदब नुमित निंगसिंगदुना ngasi ऑल सेक्रेटेरिएट के कॉन्फ्रेंस हॉल दा पांगथोकपा एंटी टेरोरिज्म डे की थोरम अदुदा चीफ मिनिस्टर एन बिरेना हाई लैंगाक अमा लेबगी लोकाइना चंगलकपा मिटोफ खंगदोकनबा अमदि अरानबा थबक थौरम तौबसिंग लाक्सिनबा तंगाई फदना थबकसिंग पाइखतखिबनी अदुबु इखंग खंगहौदना लमदम असिदा थोखनिंगदबा थौदोक अमा थोखिबा से नुंगाइते हौजिक ओइरिबा इरांग असे लाक्सिनबा यूनियन होम मिनिस्टर अमित शाह की मिनेंग मखादा स्टेट लेंगांगना अहिंग नुंगथिल खाइदना होनरी महाकी ओइनसु तोंगान तोंगानबा सिविल सोसाइटी की मिखुत सिंगा पाउ फाउननबा होनबा लेप्ते हंदक थोखिबा लाइबक थिबा थौदोक अदो सिक्योरिटी अमदे इंटेलिजेंस की अहोबा लेखिबदगी थोखिबनी हाइना लवी कनागुंबा फुरुप अमना पेंदबा नुंगाइतबा लेरकपा मिकुप्ता अतोपा फुरुप सिंगदा ताइनबगी महुत्ता लेंगाकता ताइनबियो मदुगी टेकचा खुदिंगमक लेंगाकना पुगनी हौजिक इरांग असे तफना तपना महौसागी फिबमदा हंजिलकदी ngaihak saubadagi lambi thengba yaurabasu thoidokna pamdaba thodok sing thokpa leite masida miyamna isu oina sagatpiganu irang asi loishinaba lengang na paikhatpa yaba thabak sing paikhatli suda leiba kadar sing sugi ground rules chapchana chatnaba thabak paikhatli imung amada leiba ima icha sing khatnaba haibasi mahausani lengakta thajaba thambiyo ngaihak saunarabasu pumnamak kauthokna duna nungsi chanana hingminasi hainaso chief minister na makha taki any community amana pen da banungai te bolai kan da government da ekhoi gi asoi ba ekhoi gi lapses thokriba thodok tumak ekhoi gi security lapses intelligence lapses leibgi ne ekhoi lowi aduna community khudimang na ekhoi da taina biyo madu gi responsibility ekhoi logge madu gi daita ekhoi logjage aduna ekhoi masen onjin nabi kan ati masel gi irang nate थोइबो थोगोक्सी जाति मसेल की इरांग नते थोइबो थोगोक्सी गवर्नमेंट गा न तौबो पोत पेन दबगी थबंगने लांगरिस अदुना जाति एमगा ओनर गा तौबगी थबक्सी आई खुद लोलगा मयाम दा हाइजरी तोकपियो पेन दब कया लेरगा सुमदु गवर्नमेंट एखोइदा ताइना बिरकांद गवर्नमेंट एखोइदा हाइबिरकांद एखोइना ngambनसी ngमदबनसी आबदो मदुदा एखोइदा होना बियो हाइदना जाति एम चैबगी महुत जाति दा ब्लेम तौबगी महुत गवर्नमेंट एखोइना मदुगी रेस्पोंसिबिलिटी लौजगे हाइदना मसिम दंगाई मयाम दा अपील तौनिंगे लेंगा के मरुइबा मिनिस्टर एमएलए सिंह सिविल अमदी पुलिस के मकोक थोंगबा ऑफिशियल क्या यावना पांगथोखिबा थोरम अदुदा चीफ मिनिस्टर एन बिरेन अमदी एग्रीकल्चर मिनिस्टर टीएस बिसोजितना मथंग सेना चीफ गेस्ट अमदी प्रेसिडेंट ओइना सरुयाखी ngasi ki doram aduda chief minister en birena luchingduna minister MLA sing amade lenga ke makok thongpa official singna hingsa yaudaba ingtapa lamdam ama ohenba amade kanglu furup amata oina nungsi chanana hingminabagi wasak lominaki
Terrorism ki chaitheng asi sulairi haina anti terrorism day ki thoromda Congress ki luchingba hanagi MP TS Mainina phongdokre wafam ase ngase Manipur Pradesh Congress Committee MPCC na sinduna leibak asigi hanagi Prime Minister Rajiv Gandhi laikhidabagi kuntrani thoi suba ningsing numit ka mari leinana pangthokpa anti terrorism day ki thoromda phongdokhibani thorom aduga mari leinana Rajiv Gandhi ki photo da laikatuna ikai khumnaba utkibaga loinana MPCC ki working president Victor Kaising luchingduna anti-terrorism dega mari lainana wasak lominaki. Thoromgi matangda wangang laduna hanagi MP TS Mainana hai. Starasida hojik thokliba tangtu laita dabagi fibam ase yamna laibak thibani. Thaudok ase athubada waroisinama puraknaba center amadi stat laingakna honabiyo. Miyoi khutingma wakhalon manade adubo chahi cha kya nungsi chanana lairaklaba furup anigi marakta pau faunaba watpa amadi tonganba wakhalon amada chatkhibadagi pamdaba thaudok sing ase thoklakpani. Leibak asigi hanagi Prime Minister Rajiv Gandhi terrorism na maram oiraga thawai thakibani. Mahakna laikidaba numitki mangoinana asida laktuna miyam tinba mafam amada wangang lambalaki mahakna laikidaba numit adu ningsingduna leibak asida anti terrorism day haina pangthoktuna lakli adubu star asida hojik leiriba tangtu leita daba amade oiragliba fibam ase yengba tarabade ngasi su terrorism gi manil leiri haina loba yai haina so mahakna haiki ngasi mak thoi ba thojok se koi thon ningde yam thuna sarkar amasi bharat sarkar na athu matamda Manipur ngasi leiriba tanglu leita dabagi phim ase masi yam thuna shanti puraktana koi punamak hanagumna yam nusina sikna sanana leina bado koi pami koi party gi yam deng da phirepni ada koi masida karimata koi magai dagi angamba thak ta koi honajari maramdi karino haibada sung nusina sahi isang sinna lemina rapasida karigumba khara aikoina hayong khangdaba maraktagi miyo maraknina wakan tongan ma kayam lenarangani koi maraktagi mi kharana koi thoma thodo ase masi akoina yamna lumna lawraga masi akoi tungda yamna aing matapa koi ima lewa ase koi lemina badu pami ba kon se ka party gi wapam de kon pondok se Internet ki mateng na stat asida leiraga mapalam gi tungan ba company singda thabak tawriba miyoi kya internet fangdabana maram oiraga thabak tokpagi fibam da leiriba si yenglaga internet pinaba akhanaba thausalama paikhat piu haina All Manipur Remote Working Professionals na lenga ki puning singsilakli hiramasiga mari leinana ngasi press club da pangthokpa pawgi mifam amada All Manipur Remote Working Professionals ke spokesperson su oiriba web developer specialist Moirang Them Sudhakar na hai thasigi agumdagi haurakhiba irang na maram oiraga starasida tangdu leita dabagi fibam ama leirakliba asina maram oiraga starasida internet service pumna makthingkrei fibam asina yumdagi internet ki matengna mapalam gi tungan ba company singda thabak tawriba singda chauna kudong chadaba ama mayokna hale asigumba internet ki kuthangda yumdagi thabak suba miyoi kya ama ngasidi company singna thabak lepnaba hairakpa yawraklei Thabak fangdabagi awaba leiriba lamdam asida asigumba sinfam asina stat asigi economy da chauna mateng panglibani sinfam asida leiriba miyoi sing asigi yengduna lengangna dedicated internet lease line natraga static IP internet line PBU natragana lengangna internet fangba tonganba mafam ama thamduna thabak tawba yahanbiyo social media ge platform singda pamdaba post thagatpa thingnabagi internet thingba oirabadi lengak amadi mari leinaba singna social media site amadi public VPN sing internet service provider singda instruction piduna block tawba yai hiram asida lengakna ahenba mideng changbiyo haina mahana makha taki aikoigi IT professional da leiriba haitoi singdorbe expert mayam sina thabak tawjage haiba kan thabak phangoidabagi maram chauna leire masi Manipur government na kari tawraga solution pibigani aikoina thabak topa kanda aikoi gi family lei aikoi nupi angang thiba angang singi honawa family planning samjaba mayam lei makoi sing ado akoina hasi government inda jo akoi gi thabak piba ngamba nate Manipur gi situation asida aduna akoi Manipur da government da depend tawdana mapan gi company sing asida yaujaraga akoi isa gi hingnana lambi thijabani masida government na akoina haijariba point khara do khar tabi rakanda akoigi internet connectivity do matam chana pibi rakanda akoigi thabak sing sin nuaina suwan biyo haina akoigi association gi mai kaide thamjabani
License gun pairaga Sansten Bachaluba Nupama CRPF na Fazilubadagi Irang Thokre Army CRPF Amadi Police Yauna Kunja Singa Wari Sanaduna Wakal Taminaraba Matong Faziluba Sanjay Nahado Tadurakre Todogase Ngarang Lamsang Police Station Gimanung Chanalaiba Tiden Pokpida Tokibane Sansen Bachatbada CRPF na Faraga Lamsang Police ta Sinarakiba Myoy Adude Tiden Pokpi Chingkong Dage Ningthozam Chinglen Chahikuntra Apokpa Laikidraba Ningthozam Yangay Kawi Hairi Hiramasi Gamari Lainana Fayeng GPG Hanagi Pradhan Angom Gozendra Nahai Ningthozam Chinglen Hadibamyoy Ase Ngarang Numidang Wairam San Hoizin Bachalubada Mahake San Singado Tiden Pokpi Maning Chingromda Naksinna Changsin Kibadage Masada Akiba Fauroktuna Masangak Tokchanaba License Ganadu Yalaga San Singadu Hoidok Pachatpada Mafam Aduda ROP duty Toduna Leramba CRPF Personal Singna Tengnabadagi Faraga Lamsang Police ta Sinarakibani Hairi Ningthozam Chinglen Security Personal Singna Fakre Haiba Pauhek Fangbaga Kunza Singh Hauroktuna Mahak Thadokadabani Haina Irang Sagatpa Hauraki Tungda Army gi Makok Thongba Officer Ama Yauna CRPF Amadi Lamsang PSK OC Yauna Wari Sanaraba Matong Ningthozam Chinglen Thadokpa Haina Yanabadagi Irang Adu Nemthakibani Hairi Army Jet Regiment ki Ladiba Lieutenant Adagi Sharpeki Major Punna Pamina Matunda Hogi Ladiba Army gi Lieutenant Laga Hogi Relief Camp da Changaga Hogi check Todana Amamatoba Kamaina Chariba Kamain Taiba Haina Mona Yingchinba Lakpasida Hogi Numaita Hibatare Todok Topa Mayam Lerambadu Hariba Laga Papta Minaraga Masi Hariba Toiba Kutnase Akoi Punamak Siengna Mek Siengna Akoi Kangbangam Le Aduna Masi Loinamak Mogi Araiba Ladiba Policing Amasung Commando Gi Laiba Punamak Naso Masigi Taudo Adu misunderstanding in a Lusinga. Tasigi Taramathoida, Bangladagi Fakiba, Maite Ahum, Lengagna, Tangkulhumdoi Fobagi Manungda, Langla Langjil Putok Trabadi, Tangkun Marida, Akanbakong Jang Changnaba, Sam Sabalore Haina, JAC against Bangla kidnapping incident ke co convener ke Aze Maite na Fongdokre, Tera Kongsang bi Awang Lekaida, Chatakiba, Wakan Mifam Amada, Wafamasi Fongdok Laduna ke Aze na Hai, Haukiba Tang Taramathoida, Bangladagi, Myoy Ahum Kuki Kulai Paiba Singna, Fakibadu BSF camp dage, Subnatage meter Chanirom Khak Lapani, Security Laibam Mafam dage, Kulai Paiba Singna, Micham Fakiba Sida, Langangna Akanba Mineng Changhaningi, Makoi Fakiba Si, Ngasiga Taraga, Dumitarani Sukre, Adubu Makoi Ahum Gilangla Langjil de Kangbangam Danalairi, Maramaduna Tasigi Kulumdoi Fawagi Manungda, Langangna Akanba Mineng Changbiduna, Makoi Ahum, Imung Manungda Sinabiyo, Natrabade, Club Organization Kaya Galoinana, Akanba Kongjang Kaya Changnaba, Sam Sare Haina, Mahagna Fongtoki, Ningsing Bayai Kukilal Hoba Singna, Faki Hairiba, Myoy Ahum Adude, Leichon Bam Suras Maite, Jay Kuni Toy, Tongam Siam, Jay Kuntranipan Amasung, Naurem Prakas, Jahi Nimfumatoi ni Hairi. Mi Amabumangi Babunumit Tarani, Yamna Lapa, BSF came the Yamna Lapna, Visanataba. Even 200 meters from Zagada like me Mangi Babonda, Makoina Putopangam Dravisinadi. Akoi wal makata nanga ninga leitre sakaga mohana wanjana ninga daka leitre akoi na thariba koi dari tangkul hum doi sibok koi matam thagini sibok thabasda kaigum saka na miyang amta sangbira pangam draga di langlalang jin amta puthok pangam draga di akoi any violence akoi tawna bagi damakta sem sare akoi gi matakta leiba jesi gi matakta leiba tungan organization me am akoi sem saduna leide abase laiba pradhan ya punamak amadi sakagi maikaida haije Furup Masal Nungsinaroi Wafam Amada, Luchingba Singna, Fongdok Piganu Haina, Tangwayban Assembly Constituency MLA K. Joyki Sana Apil Torakli, Wafamasi, Tangwayban Kendra Development Organization, Tangdon of Sinduna, Manipurda, Tangdu Laitaba Fibam Amapuragnabagi Matangda, Pangtokpa, Tony Tauram Amada, MLA Joyki Sana Fongdokibani, Tongan Bafurup Kim Yoy Sing Yauna, Tangwayban Tingal Lekai de Leiba, Lioni Community Holda, Pangtokiba Tauram Aduda, MLA Joyki Sana Palmi Sing the Hai, Nungsinaba Haibasina, Mang Taraga Tabak Taurabadi, Amana Amabu Ngakpi Bangamgani. Hauzikti Thokriba Thaudok Adu Kauthoknaduna Tangdu Laitaba Hanjilaknaba Aikoi Puna Thabak Tauminasi Aranba Tauba Singbu Ngakpi Bangamba Haibasina Khwaidagi Athoibalani Aikoi Masalgi Marakta
खोइखा लिनखा थानादुना लेरबदे मणिपुरदा तंगदु लेताब पुरकपा वागनी ngaside chengtam haiba thidana amata oina thabak tawminabagi matam adu yore thokriba laibak thiba thodok aduda laikhidraba myoi sing adugi aroiba mathong mangam pangthok thriba maramna miyamgi thamoida charangnabadi adumak laikhigani maramaduna laikhidraba myoi sing adugi aroiba mathong mangam pangthoknaba mari lainaba authority na honabiu loinana manipurda tangdu leitaba pibam ama puraknabagi dama tagdona sinduna pangthokliba thauram asigumna tongan tongan mafamda su pangthokpiu haina MLA Joy Kisana makatana appeal tauki Manipur do hosiki head speech se na koi amana amaga nuksina dabagi sigi ngang basing se puruk kilu sing masing na tokpi ba haidar akoi masen nuksina kwana ngakpi ba haiba masi khwaire drakale aduna amana boire anan ba tawru mi du budi ngakpi ba haiba mi duna hena pukchel chawbo mi ne hana na koi ngakpi ba siam drakale aduna Manipur le puruk khudi masi apik ba jabti ngatani yam chawba population amta nate haitare ate India ki jaga sida lai basida ke aduna akhoi ki Manipur phulup sing se unitedly walk tara kanda India sida ko chu Bharat ki sarum oi bisi tasu akhoi he na masak pang thabak to ngam doini takduna shanti paujel pije basida Manipur la khode man chu mai lai riba jaga sing mai lai riba area sida akhoi ki shanti ki porokna basi hona biu doga phuru khudima Manipur da Kundari ba puru kudem no koi shanti prokna base masida hone biu hai base aina amuka suhanna hanjana jan apil tawjari Manipurda thokliba kangluf ki oiba irang ase maiteina ST status tanbagi mayokta haurakpa irang nate laingangna chatharakliba waron drugs amade reserve forest kanbagi mayokta chatharakpa narco terrorism ki thawongni haina socio political commentator CS Bizoina Hongdokre wafam ase ngasi lampel pat rims complex ta leiba CS Bizoi gi mayumda pangthokiba paugi mifam amada mahangna phongdokhibane paugi mifam aduda CS Bizoina hai handak thokiba irang ase lining laishon da yumfam oiraga tokhaiba homlan ama samnaba sangsilakba lalong amani tonganba homlan ama samlaga Manipurda anoba golden triangle ama oihannaba honabada kuki singna naitom thengnaba ngamloidaba lan ama oibana naga furup sing sizinanaba honabane irang ase gi core issue di waron drugs maithiba piba amade Southeast Asia ge narco terror business Manipurda epicenter oina thambagi manglan ase mangfaungnaba ngamnaba honabada kuki singi tonganba administrative unit ama khana semba mathautai maramaduna makoina greater Mizoram semnaba khongfam ase changsilakpane oiragliba fibam ase Manipur leingangna chengi lamsingda Sasan tauba ngamdaba tauge khanba thabakta commitment laitaba drug kamari lainaba case singda ahakpa chairak pibagi provision laitaba maram kya sina drug lord singna business asi taubada akiba laitaba sina oirakpane irang asi nemthanabani haiduna internet thingzinba sina maram oiraga lamdam asida internet ki khuthangda thabak tauba sing online business online transaction online exam thaba singda achoba khuraw ama thangde internet thingzin kiba sina nongmada lupa lakh kya mangliba sel sing ase lengangna piga dawribra haina mahagna makatana phongdokhi online training to mayama mingchen ma kaw dore mapan gi america ji ti online yam nai adu yaujaba training lodaga lupa la amani thagi tolo phangdaba adaga online da thabak tawriba singjina work from home tarje Manipur puchale pesa jam yame aduna internet broadband thing bache yam channa counter productive oi irang thokpache yamna wakhan khalaga loisan bagi muhutta akhogi shotgun pambai do pulap kapsal loido kamporam na pulap kapsal loido masigi tactics na normalcy pulap wagani mi singjigi life che normalcy da hala kanda normalcy habdo masana dum lakatan esti demanda maru mahumina thamaijina Manipura andaki irang sida all tribal non cookie me punjanaba moi strategy amane non cookie me punjanaba strategy amani mapangan kalaba naga purup singsu yobir na baina tawbune khulai moina sinaba kori sudi waron popiga waron draka makogi business mangjela pesine no Manipur thugainaba honaragliba sida lamdam asida kundariba furup singna tumina leishinba matam natre Manipur kaiba yaroi haina puna hauba mathau tare haina
Thangmaiban United Club TUC gi President Pratap Laisang Themna Phongdokre wafam asi tha sigi mangada sangai proda leiba FCI godown da Assam Rifles na cheng chingba lakpada cheng puba yaroi haiduna haukiba ihoda nongmaina panduna Asian Hospital da hauzik laying liba chingmai awang lekai dagi hauzikna Sagolban Moirang naha Moirang Hanubada leiba Oinam Commander da TUC gi maike digi mateng pangba chatpada phongdokibani TUC na Manipur da thokliba irang asina sokhanduna relief camp singda leiriba miyam gi damak chana thangnaba polam kya amadi Asokpa Singda Tengbang bagi chatkiba kongcharaduda Pratap Laisang Themna makhatana hai Manipur thugaina ba honarakpa asi laibak thibani kuki sina changsilakliba lanasida hanadagi hingminaraklaba achopisak naidana furuk khuding mak thoraktuna condemn tofam thoi kuki MLA tarana makoigi oiba stand miyam da khanghalakpa sigumna lemhoriba MLA yangkhaina su makoigi oiba stand miyam da khangangadabani amaromda lan haibasi amana amagi mathakta thengnabada asoiba kya yaunaribani Masida Tampaki Mafam Singda FIR Paliba asi miyamna khanglei Irangi haurakfam oiriba Churachandpur Kangpokpi amadi Moreda FIR kaya pankrabage haibadu lengakna miyamda khangande masi lengak ama oina tofam thoktaba thabakni masigi mayokta TUC na akanba khongjang changsinaba thorang toba loire haina mahan makha taki Cheng mayam ama pusanaba honabada mana thingubada mahak noina kafi bani Tasing nasi masih lebak miyam gini mana tahu disi. Adu ngasi aku igi hospital da aku igi paisa diu lay deh kaina mayam hai besi am nungai te. Masih kita tamu isi am tidak suai hai tare. Adu nama Manipur lay diba praja aku ni relief tanah tanah. Suai iba commander bukan nabu hona benda aku miyam kita tahu sangi amasung hospital asin nasu maki tahu apa paisa tabiu hai ba wafam suai tham jage. Adu ga maki paisa sigi tolhan dana besi di aku miyam sangu hona si aku makata nasu aku mating pang nabu hona gini hai tare. Manipur ki apunba saktam da singchep tharakpa khudingmak amata oina thengnaminasi haina All Manipur Democratic Women's Association AMDWA gi State Secretary Ayekpam Asabalana phongdorakli hauzik thokliba iranga siga mari leinana Manipur Press Club da pangthokpa paugi mifam amada wafam asi phongdokladuna Asabalana hai Kangluf anigi marakta thokiba iranga duda laikidraba amade asok apan nanglaba myoi sing adugi damak AMDWA gi maikeidagi nungaitaba phongdokli thodok adu haukrabanina hauzikti chingtam khaidana lamdam asida santi hanjilangnaba aikoi puna honaminasi loinana lengak nasu khundaminariba furumasel gi marakta nungsi chanaba puraknabagi damak thodang lobiyo Kangluf anigi marakta irang thokraba matung tongan tongan ba relief camp singda leiriba miyam gi damak haukiba tang taretagi ngasi fawba AMDWA na mateng pangduna lakli Housing relief camp ta miron bi amade mining kumli binupi kya ama leiri makoi sing adugi damak lengakna haksel gi oiba akhanaba thorang paikhat piyo loinana nomagi suraga imung manung thakliba myoi kya amasu relief camp ta leiriba maramna lengakna kari toba yabage haibadu so mideng changhaningi makha tarakpada AMDWA na relief camp ta leiriba mahairoi singi damak mahi masing tambada mathau taba polam khudingmak pinaba thorang tauri loinana camp ta leiriba myoi sing ana ayek yaurakpada igi mathau tarak Singidamak blood donate forward taunaba sem sare haina Asabalana makhatana phongdoraki Angang singi lai shu tamnabagi darkar leiba boy kolom oiro pencil oiro any darkar leira ko khuding mapta aikoi gi side tagi angamba mateng pangjakini kariguma matamda aikoi gi ana laikta igi darkar leirakpa matamda su emdowagi leiriba volunteer singi maikai dagi aikoi gi voluntarily blood donate su tawjagani haiduna hayangi mafamda thamjari Coordinating Committee on Manipur Integrity Kokomigi Mining Makada Starasigi Tongan Tongan Mamafam Singda Wakan Mifam Pambagi Chatharakliba Khongjangi Sarukama Oina ngasi Moirang Khom Sogaizam Leirak Women's Welfare Association amadi The Welfare Club na ngasi Wakan Mifam Pangthokre Mitof Khandoknaba Manipurda NRC Chanahallo Manipurgi Saktam Kaibi Yaroi No Homeland for Refugees Stop Using Sukuki Militants to Divide Manipur Haibana Chingba Placard kya Sizinaduna Pangthokiba Wakan Mifam Aduga Mari Lainana Laikai adudagi safam kavita kobi nupi amana hai hauzik oiriba irangasi mapaldagi lakwa mitop singbo takthoknaba laingakna honarakpada mitop singa sina saubadagi thoklakpane irangasida su leiriba kukilal hoba singna micham miyamda onsilakpa si yaba ngamloi haina mahana makha takhi moina suda leiba kuki lalauba singa manaraga akoida attack tawrakpa mayam asi konanabagi damak akoigi
ꯁꯨꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯥꯏ ꯃꯥꯏ ꯃꯐꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯇꯛꯊꯣꯛꯅꯕ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤꯗꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯁꯨ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯄꯤꯔꯦ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯄꯤꯈꯤꯕꯗꯣ ꯑꯗꯨ ꯊꯧꯋꯥ ꯁꯥꯗꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯅ ꯋꯥꯀꯟ ꯃꯤꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯣ ꯁ꯭ꯇꯣꯞ ꯏꯟꯍ꯭ꯌꯨꯃꯟ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯁ꯭ꯇꯣꯞ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐ ꯂꯝꯖꯤꯡꯂꯣ ꯄꯤꯁꯨꯝꯊꯣꯡ ꯅꯤꯉꯣꯝ ꯂꯩꯔꯛꯅ ꯉꯁꯤ ꯄꯤꯁꯨꯝ ꯀꯩꯊꯦꯜꯗ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯤꯁꯝ ꯃꯦꯃꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯠꯂꯤꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ NRC ꯆꯠꯅꯍꯜꯂꯨ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ MLA ꯇꯔꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯒ ꯊꯥꯡꯗꯅ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃꯩ ꯄꯤꯔꯣꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯁꯨ ꯁꯤꯃꯤꯟꯅꯔꯁꯨ ꯁꯤꯃꯤꯟꯅꯔꯒꯦ ꯆꯪꯉꯁꯨ ꯆꯪꯃꯤꯟꯅꯔꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯁꯦ ꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯤ NRC ꯆꯠꯅꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯕꯤꯌꯨ ꯑꯗꯨꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯍꯟꯗꯣꯛꯍꯟꯕꯤꯀꯣ ꯊꯣꯛꯂꯤꯕ ꯃꯐꯝ ꯄ꯭ꯔꯣꯄꯔ ꯃꯐꯝꯁꯤꯡꯁꯤꯗ ꯆꯠꯂꯒ ꯉꯥꯛꯄꯤꯔꯨꯆꯣꯕ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯁꯦ ꯈꯤꯇ ꯑꯣꯏꯁꯨ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯅꯦ ꯏꯃꯥꯅꯅꯦ ꯈꯣꯏꯔꯝꯗꯅ ꯍꯥꯏꯖꯔꯤ ꯀꯣꯀꯣꯃꯤꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯇꯨꯔꯦꯜ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯃꯦꯝꯕꯔ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ NRC ꯈꯨꯗꯛꯇ ꯆꯠꯅꯍꯜꯂꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯄꯨꯔꯛꯎ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ वाकन मिफम अदुदा कोंगबा लाइस्ट्रम लैकाई मेरा पाइबीगी मेंबर कैसाम मेमना हाई लमदम असिदा हौजिक थोकलिबा कांगलुफ की इरांग असि अथुबदा वारोइसिन पुरउ ग्राउंड रूल्स तुगाइदुना सुदा लैबा कुकी लालहौबा सिंगना चथरगलिबा थबक असे लैंगांगना कुमना येंगसिंदुना मसा मसागी केम्पता हलनको अमदी मणिपुरदा NRC खुदक्ता चना हंदुना नियम लाना चंगसिलगलिबा मियोइसिंग तांथोकपियो हाइना महांगना मखा ताकी यामना इंगना सिंगना गवर्नमेंट असिगी मखादा शांति लेना जाति मणिपुर खुंदा लै तामिनरिबा जाति फुरु मयाम जिगा नुंसी जानना अखोय हिंगमिनबा पामजै इंगना तमना मरासेना अदुबु ngasi makoina tonganba separate ama pamba haibase akhoi yaningde tasengna har kanda central government amadi state government na makoi gi mathakta kari lokhatpa yabagi ain gi matungina makoi tarasigi mathakta lokhatpam thokpa action adu lokhatpiyu haidana ngasi akoina phamjariba dabi asine aina akhoi wakatcharibani वाकन मिफम असे क्वागेटेल लेमकुजम लैकाई दसो लोकल यूथ डेवलपमेंट एसोसिएशन LYDA अमदि मैरा पाइबी न सिंधुना वाकन मिफम सथकी मिफम अदुदा मणिपुर की अपुनबगी सक्तम काइबि यारोय सु खुदक्ता हंतो उ हाइबन चिंगबा खोलाव क्या लाउखी कोकोमी की मिनेंग मखादा कैनौ थोंगथक मैरा पाइबी लुफ नसो कैनौ कैथेलदा वाकन मिफम सतख्रे वाकन मिफम अदुदा मितोमना इरमदम की मपु साब यारोय कुकी MLA तरा डिस्क्वालीफाई तौ मणिपुर की ngमखै काइबि यारोय मिचमदा नोंमै कापसिनबा कुकी मिलिटेंट चैराकपियो लॉन्ग लिव मणिपुर कुकी मिलिटेंट सिंगा सु तौनबा लेपो मणिपुर लेंगाक नथिंग फुदो ओ हाइना चिंगबा खोलाव क्या लाउखिबगा लोइनना प्ले कार्ड क्या सो सिजनाकी मरथना अतेम ब्रेक अमतंग लोमिनसी ISO certified oiraba training academy amadi treatment center amoiba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and
acne scar treatment, melasma treatment, mole removal, laser treatment, fat reduction treatment asinachingbanei. Akupa marolgidamang asi maglengsin birau Dharma Care Aesthetics Kwa Kaithel Soibam Laikai near Photon Higher Secondary School Imphal West. Contact number 6909 473 331. Break matung miyam butaram nokchari makataba pau pizari. Utlauda laiba Sai Complex to hangliba relief camp ta nambol esigi manung chanba tiam ge apunba club ke masaloisang oiriba TYCCL tiam makha TYDA tiam maning amadi Maira Paibina relief material sing tengpangkre TYCCL gi president Naurem Sanjet secretary RK Deven TYDA gi president Khaidem Manau secretary Lastrom Santi amadi atei thomi sing yauna relief camp aduda laktuna tengpang polam sing ado kusinakibani Apunbagi saktam kaibe yaroi suda lairiba lalhauba singi mathakta akanba mideng changbiu haina ngasi wangkai ayang pale thambal khong thong manakta wakan mifam phamkre Young Women Health Organization ki member sing amade lamdam adom gi miyam saru yakiba wakan mifam aduda Manipur gi lam Inchiema fauba kaibe yaroi Government of India na suda yawa militant singda akanba mideng changbiyo kuki MLA taragi mathakta lengang na akanba mideng changbiyo haina thaba placard kya su sizinaki wakan mifam adugi matangda Young Women Health Organization ki president T.S. Santina hai Manipur tugaina ba silakliba singi mathakta lengang na akanba mideng changgadabani suda lairiba lalhauba singna chingkhongda leiba meitei gi khul singda changduna Landabada security force singna kariyamata tawdaba si yaningde haina so mahagna fongdoki Kokomi ki mineng makada kainau thongkha maira paibi ima singna imoinu kaithel kainau thongkhada wakan mifam sathakre wakan mifam aduda Manipur gi ngamkhai kaibe yaroi kuki lalhauba sing gi su sangdokpa yaroi Manipur kallu maitei kallu kuki gi MLA tara disqualified tau haiba kholau kya lauki Kangluf ki irang na maram oiraga lanjenarakpa singge changjafam pinaba kumbi Ideal Youth Development Organization KIYDO na kumbi awang high school da hangliba relief camp ta uripok apunba luf amadi uripok apunba ima luf na nongmada changdaba yadraba polam sing yauna sanitary pad amadi hidak langthak sing ngarang mateng pangkre tengbang polam kusinaba da KIYDO kumbi gi General Secretary Nongmaitem Sankarna hai thasigi ahum dagi thokpa haukiba kangluf ki irang asina micham miyam da aduki matek awaba mayok na hali punamyoi chaukum hena leiriba relief camp asida nongmada changdaba yadraba polam sing yauna cheng cha ke awat pa leirakle manung hanjina leiba relief camp oibana miyam gi mateng ase mapung fana pangba ngamdre ngasi uripok apunba lup amade uripok apunba nupi lup na marirak subu oina laktuna mateng pangbiba se nungaiba fawi hana so mahana makata ki aitar MLA tara punchilakanda makoyo oiba administration na matongana semga hebase masi tasengna acceptable oidawani makoina adumaina tawlagadi lemhoriba MLA yang khaise hoji kari tawro leibirige thokpiro nufa thokna yum kai chaktuna tumudram hoji pora tangoi ole kanglei paksi mikap ira kondana thallaba tanja sidai koi hoji tumini leibhom thokte loina churchanpur dagi marveng dagi khowa tampak dagi adagi akogi tobung banga dagi sakliba akoi tangoi onkhaba yum singse leibhom chaphum leitraba ima isa isilina mayam singase masigi oiba chap chaba aikogi makogi laifam chapam se athuba dalenga na suksok chudne sinna ba haiduna akoi sinjalangjeri ba akoi kumbi Ideal Youth Development Organization kido kumbi makai de so appeal tawzari Nakal Amaromda Committee Against the Communal Disharmony Itaina Itai Kuno High School da hangliba relief camp taso uripok apunba luf amade uripok apunba ima luf na tengbang ki polam sing kusinaki tengbang khongsara duga mari lainana uripok apunba luf ke General Secretary Samom Drubana hai Kanglup ki irang na maram oiraga relief camp ta leiriba singki awara pa se aduki matek yami makhoi ki awara pa singa se kharada oiraba su mateng oinaba tengbang ki polam singa se mateng pangbani makata na su uripok apunba luf amade uripok apunba ima luf ki maike dagi relief camp singda angamba mateng pangki kani amaromda Manipur da thokliba Kanglup ki irang ase athubada warisinama puraktuna relief camp ta leiriba singa se masa masa gi mayumda tangdu leitana leihanaba lengang na thabak paikhat piu haina su mahana makata ki suda leiriba adumba lalolu
एक्सट्रीमिस्टसिंग अखोई मनांग नक्पद मितई कुंजा से यूम मई थादना कुंजा से नोंगई कापसनदना असोपन नंगलिबसिंगसे मसी लाक्सनगे हाइबा तारगदी अथुब मतमदा सरकार की मियंग चंगबिरगा हारिबा सुदा लेरिबसिंगसे मोइगी बेस कैम्प सिंगदा हलनगिबा अमदि मोइ पाइरिबा खुजु खुलाइना सिंगबसिंग अदो मफम साना लेरिब्रा लेत्रिब्रा हाइबदो यंगसनबिरगा मोइ मफम साना लेहनबा तारगदी शांति से सोइदना फंकनी मरमदी अखोई कुकी लालौबना अखोई चथबा अदुंबा एक्शन मखकनी अदुना कुकी लालौबसिंग फाजनबा ngमगदी अखोई सोइदना मणिपुर से शांति पुरकपा ngमगनी नत्रगदी अखोई शांति पुरकपा सुंगम ngमोय कुकी लालौबसिंग हाना कंट्रोल तौबा संगी हाइसे अखोई मैदैगी सिंगी महूत सिंजरगा अई माइगेदी थमजरी कोकोमी की मिनेंग मखादा नंबोल कैथल की इमासिंग अमदे नंबोल नुपी लुबना सिंधुना नंबोल कैथल दा कुकी लालहौ लुब सिंगा तौनरिबा सस्पेंशन ऑफ ऑपरेशन खुदकता हंदोउ मणिपुर थुगाइनबा होनरिबा एमएलए सिंग डिस्क्वालीफाई तौ मणिपुर की अपुनबगी सक्तम कायहनबा अमदे तोंगानबा एडमिनिस्ट्रेशन अमदा चनबा यारोय हाइना वाकन मिफम सथखरे Stop using Su Kuki militants to divide Manipur. Stop victimization of the Meiteis. Su Kudakta Hando'u. No homeland for refugees and migrants. We want peace. Haina Thaba. Placard kya paibagaloina na kolau kya sulauki. Manipur Kaibe Yaroi MLA Oina Wasak Loba Matamda Miyamgi Yaifana Bahonagani Democracy ki Chanakanglon Ngang Chatkani Haina Wasak Kibani Prazagi Apam Batobang Amdrabadi MLA Famdagi Thadoglabasu Thadokani Haina Moirang Esigi MLA Tongam Santina Fongdokre Wafamasi Ngarang Moirang Esigi Relief Camp Kulhumdoida Leiba Inmet Lising Agum Romda Moirang Esigi MLA Tongam Santina Sel Yentokpagi Thoramda Mahangna Fongdokibani MLA Namaka Tana Haikibada Moirang Esigi Manungda Leiba Relief Camp Singda Leiriba Nupi Amadi Angang Sing Asi Mayum Makai Thadokuna Hingnaba Generakibane Makuta Lupa Ama Fawa Yaudana Generakiba Ngaktani Makoi Relief Camp ki volunteer Singna Nomagi Chak in Sangamade breakfast pizari Adubo Tonganba Lanagi Oiba Sel ki Mathau Tarako Matamda Sizinanaba Myoibagi Minungsida Sel Oina Luba Chama Chama Kak Pizabane Oinana Camp Singasida Leiriba Angang Singasi Aran Balambida Chat Kidanaba Makoi gi Lairik Amade Sana Konabagi Polam Sing so Pizagani Haina Mahang Makataki Yellow me or the Neva, Tona, a Nusinaway Barise, Kanagum Marakta Lapa, a Manipur to guide in Ba, Mu Kuzo Karana, to Gaiba, Namoy have do, Adu, within the sea and a Moitarada, a Mechaniga, Piltozeri, Adua. I give in the day, Kanigo Manipur, Shakam Kaiga over Legadi, any woman, Manipur, Mazana Pami, Mongu, Pazano to have Monguda, and the subsadan lepagale, but Pamatawi, why on the lake, and Manipur, Kanabi of the day. I am the same Saraga. At the Maklay has the name from the new function. Lamdamasi May Hona Chaklaba Matamasida, Langa Kaktamak Naiduna Labor Matam Natre, Ekoi Kuding Malk Todang Lobo Matam Oire Haina, People's Action for National Democratic Movement Pandamgi, Secretary General in Charge, Brozen Sorai Samna Fongdorokli, Wafumasi Ngasi Manipur Press Club Ta Pangtopa, Paugimi from Amada, Brozen Sorai Samna, Fongdokibane. Mahagna Makatana Hai Furup Anigi Marakta Kanaba Tokpadage, Masanga Tok Janaba, Nongmay Oina Pibiro Haibo Wafam Yaunaragle, Suda Ladiba Lalhoba Singna Sugi Ground Rose Wangmada, Nongmay Kaptuna Micham Kaya Hat Kibada State Amasung Central Government Tumina Lation Basi Pandam Napende, Aso Waraba Matamasida, Nomada Changdaba Yadraba, Chana Tanaba Polam Sing, Mamal Wangna Yonduna, Awaba Hapkatnaba Siliba Sida, Miding Changduna, Pandamgi member Singna, Drive Jatuna Yanksin Basulai Gray, Manipur Police na Dukan Senari, Karbarwala Singna, Lowningba Mamal Loduna Pod Yole, Pibam Asidadi, Equipuna Lingjal Manana Chatminaba Matam Oire, Apunba Manipurama. Gidamak Amata Oina Leminarasi Hainasu Mahangna Fongdoki. Kuki Lalhoba Singna Maitegi Yum Singda Changduna Poche Lutoraba Matung Yum Mai Tabagi Tabangasi Suleptana Chatari Makoigi Kutagi Maitegi Lantum Kanbiu Haina Moirang Yum Kaiba Mandubta Hangdiba Relief Camp in Mat Singna Lengaki Pongning Singsilagli Paumi Singa Unabamada Wafamasi Fongdokladuna Victim Nupia Manahai Makoina Relief Camp Lairakli Basi Numitara Mapan Kuni Surakle Relief Camp Asida Punsi Chupa Laiba Yabasunate Churachanpurgi Oinadi Maitei Amata Churachanpurda Changba Yadre Adubo
Waikurok, Bangla, Govindpur, Torbong, Kangbay amadi Fogak Chau Ikhaidagi Lanjenaragli Singi Yumda Leihoriba Pochai Karado Lauthoknaba Haibada Changba Yaroi Haina Security Force na Thingduna Thamli Kukilal Hoba Singna Mafam Adugi Maitegi Yum Singda Changduna Pochai Sing Lut Tawbadadi Security Force Singna Tumina Yengduna Leire Security Force Singna Mayumda Changlaga Pochai Lauthokpa Thingliba Se Kuki Singna Maitegi Pochai Maning Tamna Huranba Yanabra Haina Mahangna Makataki अखोई करम मांगदा लाइदोय हाजि अखोई लाइजगे अखोई जगादुदा लाइनना बगिदमक्ता स्टेट गवर्नमेंट ने अखोई फोर्सिंग द पीबीओ अखोई अखोई जुम मफम द लोइना सबचाना लाइजगे अखोई दमक्ता सिक्योरिटी मपुंग फाना पिनाबियो हाजि अखोई न मोइरांगदा लाइरे से कयाम कुइरे मोइरांग एमएलए न अखोई थागा जि फोबल लाइरि मोइन अखोई कयाम कुइना थाप ngamni अखोई दमक्ता मोइन फजना तौबि हारगो अखोई थमोइदा पेन बलाई पोंते अदु पेन बा हाइबसे करिनो हाजि अखोई युमदा लाइति बाबोदे अखोई हाजि पेन बा हाइबसे सुंगलाई लाइते अदु सरकार ने फजना अखोई मियंग चंगजनबियो अखोई दमक्ता शांति पोरागा अखोई मफम द लाइना होनाबियो कोकी लालाबसिबु मागी मागी मफम जगा जगा द तांथोकपिगो अदुगा अखोई अखोई की जगा द अखोई मफम चाना लाइजगे हाइजरिबसिनी हाजि अखोई मणिपुर सरकार ना अखोई मैतई ओइबा दैबा मणिपुर की मिशन सिंग असिबु कनबियु हाइजबसिनी अखोई की हाइजनिंगबासिबु Senapatida Panduna Lairiba truck driver amasung handyman singda lengaki tengbang atubada yauhannaba All India Trade Union Congress AITUC Manipur State Committee na akan mamongda taksilakli AITUC Manipur ge General Secretary na Thadorpa Cherola Manahai Tonganba Administration ama demand tauraduna Kangpokpi District Laipa Kuki Organization Singna Hokiba Metara Mathoidagi Dimapurdagi Imphal Tamna Lakpa Truck Chamagamari Furom Thatuna Thamkibadagi Senapati da Numit Mapani Hena Leraklaba Fauba Stat Langang na Kudaki Oiba Tengbang Amata Pidribasi AITUC na condemn tawi Nakal Amaromda Driver Community da Solidarity Utpawaina Senapati District Truck Owners Drivers Association na headquarter asida panduna lairiba driver amasung handyman singda angamba mateng panglakpa dugi damakte tagatpa phongdorakli cherola sina makha tana hai mal yawba gari singa se akhanaba thausilamagi makhada Imphal fawba purakpa ngamdriba se maru oina security advisor gi ason bani gari singa se Senapati dagi Imphal juri bamlambida halakhanaba thaurang tauriba siso kuta sel amata yausilaktraba driver amade handyman singda ahenba polum ama amok hapkatpa oina thokani maramaduna National Highway number 39 da athingba thamliba CSO singa lengaka wari sanaduna yanaba poraktri fawba panduna lairiba driver amasung handyman singda lengana mateng pibinaba amade medical team amasu thabinaba cherola sina lengaki pungning sinsilakli Hauzik Thokliba Kangluf ki irang asina maram oiraga tongan tongan ba relief camp singda lairiba singi manungda nisa sizinaba yaurabadi United Rehabilitation Centers URC Manipurna lemna laying bagi kudong chaba pisage haina URC Manipur gi President Maisnam Puspakantana Fongdorakli Manipur Press Club ta pangthopa paugi mifam amada wafam asi fongdokladuna mahangna makatana hai tasige ahumdagi Thokliba Kangluf ki irang asina maram oiraga tongan tongan ba relief camp singda lairiba singi manungda nisaga sagonaduna leiba miyoi yauri makoi sing adu URC Manipurna lemna layeng nabagi khudong chaba piri hauziki oinadi relief camp ta leiba mioi ama layeng chathari masida natana irang na maram oiraga nisa fangdabadagi awaba pibam amada lairiba drug users singso lekai gi club amadi maira paibi singna puthok piraktuna masa layeng naba URC Manipurda pau faubirao drug user adugi imungi sel tumgi pibam yenglaga center asina kadai fauba mateng pangbang ngambage haibadu khanaraga mateng pangani hainasu mahangna makha taki लेकाई लेकाई दा लेरिबा क्लब सिंग ऑर्गेनाइजेशन सिंग ना आईगी लेकाई दा जगह दा लेरिबा हजि हजि निसा थादोक पगमदबा इचली नाव यावबिरगदी मागी मागी इमुंग मनुंगी फिबम सिंग दु येंगजरगा अखोई यूआरसी ना कदावाय बो मतेंग पांगबा ngमगदगे ngमगनी हाइबदो तानाजरगा लायेंबगी खुदोंग चाबसि पिजगे ना तौजबनी यारिबा मखै अखोइना पिजरिबा नंबर सिंग सिदा साइड अदम सुर इम्फाल ईस्ट वेस्ट थौबाल बिष्णुपुर सुमाइना लोइन सुबा नंबर गाक्तनी मसीगी नंबर सिंगसिदा 24/7 अदम फाउबिरौ अखोई अदम मतम लेबा खिबिकता फोन से रिसीव तौजरगा अखोइना अंगमबै ngमगदोबा जगा इसा लागा ओरसु असai yumda tawba yabana layengba yabana karam karamano ukhallaga layengba yabana karam karamano haibagi tana minanabagi tanja adu lawminanabagi damakta ngasigi press meet ase pangthok jabani
Kangluf ki irang na maram oiraga hauzik lamdam asigi tongan mafamda hangliba relief camp singda mioi lising yangkai hena leiri adubo miyam asigi dama ngasi fauba laingang tawfam thokpa thabak amata paikhatana leiri haina All India Youth Federation Manipur State Council ki Vice President KS Ramanandana thadurakpa cherola mana fongdorokli cherola sina hai relief camp sing asida miyam na pangnaragli ba mateng sing asidi awang bathakta singthaningai oi adum oinamak Manipur lenga ki mong asidi Jumdaba Thawong Amani, Hausi Faubuda, Langang the relief camp sing da Pifam Topa relief material Amadi, Mato Taba Sanfam Sing, Karigi Pidribano, Haina Hanglakli. Kangluf Kirang Asiga Mari Lenana, Atuba Langang the white paper Maputokuna, Yumkai, Mang Takraba Sing Sigi, Yumkai, Sem Sanaba Amadi, Mating Pangnabo Honabu, Haina, Cherola Sinamakatari. Suba Hospital and Assisted Productive Center, Lampel, Kombirai Kaitel, Taubul Apunba Tengbang Group Amade, Bisnupur Apunba Tengbang Lufna Puna Sinduna, Free Health Camp Amangarang Pangtokre, Bisnupur Apunba Tengbang Lufna, Chalaiba Relief Camp Sing the Laiba, Inmat Sing Yenglaga, Tokchom Ibotombi Institute of Teacher Education and Training, Titata Pangtokiba, Health Camp Aduda, Gynecology Specialist Dr. Wahengbam Indivorna Luchingduna, Pediatrician Dr. Sunananda Wahengbam Yauna, dermatologist, dentist, surgery, ortho, amade, medicine ki doctor Nipan Laying Bagi Tabak Ado Pangtoke. Relief camp ta Lairiba in Mat Sing, Lem the Laying Burger Loinana, ECG, ultrasound Yauna, Mato Tabate, Sing Pangtopaga Loinana, Hidak Sing Su, Lem the PK. Health camp say Kangluf Kirang Maram Oiraga, Manipurgi Tungan Mamafam Sing the Hangliba Relief camp ta Laiba Singida Mag Pangtopani Haina, Dr. Indivorna Fongdoke. Kakching Higher Secondary School da Committee for Peace and Social Harmony Kakching na Chalaiba Relief Camp da Fraternity of Lions Club International District 322D amasung Lions Club of Kakching Greater na Selwena Lupalising Nimfu Mating Pangkre. Mating Pangbagi Thoramadda District Governor Lion Dr. W. Kopi Mohon, District Vice Governor 2nd Lion T.S. Kesho, Region Chairperson Lion M. Lokendro, Zone Chairperson Lion N. Munal Maitei Amade, Lions Club of Kakching Greater ki President N. Premananda Susaryaki. Aroybada Maroy Bapa Mohanna Pizare. Hojik Thogriba Irang ase Kanglop Marshal gi Irang nate, Lengak the pen double Labadagi, Horakpa Irang ni Haina, Chief Minister and Birena Fondorokli. Terrorism ki chaithe ngasi sulairi haina anti-terrorism day ki thoramda Congress ki luchingba hanagi MP TS Mainana Fongdokre. Amadi internet fangdabana maram oiraga mapalam ki company singda thabak tawriba sing thabak tokpagi phibam da leiriba si yenglaga internet pinaba akhanaba thausilama sinbiu haina lenga ki puning singsilakli. Matasida Times of Manipur ge Prime Time Manipur News lo sinjare mining tabiri ba pumna makpo amuka hanna khurumjari.